ꯍꯧꯖꯤꯛ ꯆꯤꯡꯗ ꯆꯠꯄꯅꯦ ꯑꯩꯁꯦ ꯃꯌꯥꯝ ꯆꯤꯡꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯆꯤꯡꯕ ꯆꯠꯄꯅꯦ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕ꯭ꯔꯣꯗꯣ ꯑꯝꯇ ꯌꯦꯡꯉꯁꯤ ꯆꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯣ ꯑꯗꯒꯤ ꯐꯥꯔꯁꯇ ꯁꯤꯗ ꯎꯔꯤꯕꯁꯤ ꯀꯣꯕꯤ ꯑꯗꯒꯤ ꯀꯣꯕꯤ ꯃꯊꯪꯗ ꯁꯤ ꯁꯥꯃꯨ ꯄꯤꯛꯊꯅ ꯂꯩꯔꯦꯀꯣ ꯁꯤꯅ ꯅꯨꯡꯍꯋꯥꯏ ꯅꯨꯡꯍꯋꯥꯏ ꯅꯠꯇꯦ ꯆꯋꯥꯏꯅꯤ ꯆꯋꯥꯏ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯁꯤꯗꯤ ꯏꯃꯥꯅ ꯀꯟꯅ ꯍꯥꯜꯂꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯁꯤ ꯀꯂꯔꯁꯤ ꯐꯖꯗ꯭ꯔꯥ ꯀꯂꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯤꯗꯤ ꯂꯣꯝꯕ ꯑꯗꯒꯤ ꯁꯤꯗ ꯈꯥꯃꯦꯟ ꯑꯩ ꯃꯊꯪ ꯆꯍꯤꯒꯤꯗꯃꯛꯇ ꯂꯤꯔꯒ ꯊꯝꯕ ꯁꯤ ꯂꯣꯝꯕꯁꯤ ꯐꯖꯗ꯭ꯔꯥ ꯄꯥꯟꯒ ꯁꯥ ꯀꯪꯕꯒ ꯊꯣꯡꯉꯗ ꯀꯌꯥꯗ ꯍꯥꯎꯔꯅꯤ ꯁꯤ ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯀꯣꯕꯤ ꯃꯁꯣꯏꯁꯤ ꯆꯝꯐꯨꯠ ꯇꯧꯔꯗꯤ ꯑꯁ ꯃꯍꯤ ꯊꯛꯑꯗꯤ ꯀꯌꯥꯝ ꯍꯥꯎꯗꯕ ꯀꯣꯕꯤ ꯃꯊꯪꯗ ꯀꯩꯀꯩ ꯂꯩꯕ ꯑꯝꯇ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤ ꯁꯤꯗ ꯕꯣꯔꯥ ꯇꯪꯈꯥꯏ ꯍꯦꯟꯅ ꯊꯥꯕꯤ ꯐꯖꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯣꯝꯗꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯃꯥꯏꯔꯦꯟ ꯆꯤꯡꯒꯤ ꯃꯥꯏꯔꯦꯟ ꯐꯖꯕ ꯍꯥꯎꯕꯅꯤꯀꯣ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯑꯗꯒꯤ ꯁꯤꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯍꯪꯒꯥꯝ ꯃꯣꯂꯥ ꯍꯥꯏꯕꯅꯤ ꯑꯗꯩ ꯁꯤꯗ ꯄꯥꯟ ꯃꯔꯤ ꯆꯠꯄ ꯄꯥꯟ ꯍꯥꯎꯕꯅꯤ ꯁꯤ ꯐꯨꯠꯂꯒ ꯆꯥꯕꯁꯤ ꯀꯌꯥꯃꯨꯛ ꯍꯥꯎꯕ꯭ꯔꯗꯣ ꯃꯌꯥꯝ ꯅꯣꯏ ꯈꯪꯗ꯭ꯔꯤꯕꯩꯅꯤ ꯐꯨꯠꯂꯒ ꯆꯥꯕꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯀꯥꯟꯗꯁꯨ ꯆꯥꯒ ꯊꯛꯄ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤꯗ ꯄꯥꯟ ꯀꯩꯅꯣꯒꯤ ꯄꯥꯟ ꯄꯥꯟ ꯅꯠꯇꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯄꯥꯟ ꯐꯖꯕ ꯑꯁꯦꯡꯕ ꯃꯔꯤꯡꯒꯤ ꯄꯥꯟꯅꯧ ꯆꯥꯕ ꯌꯥꯕ ꯄꯥꯟꯗꯨꯅꯦꯕꯀꯣ ꯀꯥꯔꯒ ꯈꯔ ꯈꯣꯡꯈꯤꯒꯦ ꯆꯠꯄ ꯍꯧꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯀꯥꯔꯒ ꯂꯧꯗ ꯀꯩꯀꯩ ꯂꯩꯕꯗꯣ ꯌꯦꯡꯈꯤꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯇꯨꯔꯦꯟꯁꯤꯗ ꯂꯩꯔꯦ ꯁꯤ ꯉꯥꯁꯦ ꯐꯅꯌꯥꯝ ꯂꯩꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯆꯥ ꯃꯆꯥꯗ ꯅꯨꯡꯉꯥꯏꯕꯗꯤ ꯑꯆꯧꯕ ꯅꯠꯇꯕ ꯐꯧꯁꯤꯗꯤ ꯐꯖꯩꯌꯦ ꯍꯤꯡꯒꯣꯜꯁꯦ ꯑꯂꯨ ꯊꯥꯗꯤ ꯐꯖꯅ ꯐꯖꯅꯤ ꯁꯤ ꯏꯁꯤꯡ ꯃꯅꯥꯛꯇ ꯑꯣꯏꯕꯅꯦ ꯂꯧ ꯃꯐꯝ ꯑꯃꯗꯤ ꯌꯧꯔꯦ ꯑꯁ ꯁꯤꯗꯤ ꯍꯥꯎꯔꯅꯤꯕꯣ ꯂꯣꯟꯕꯒꯤꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯆꯤꯡꯒꯤ ꯃꯣꯔꯣꯛ ꯃꯆꯥ ꯃꯆꯥꯗꯣ ꯃꯣꯔꯣꯛꯀꯤ ꯐꯥꯝꯗꯅꯦꯕ ꯁꯤ ꯀꯣꯕꯤ ꯂꯩꯔꯦ ꯂꯧꯁꯪ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯆꯋꯥꯏ ꯃꯀꯨ ꯆꯥꯕꯤ ꯆꯋꯥꯏꯁꯤ ꯌꯦꯡꯉꯨ ꯆꯒꯨꯟ ꯄꯥꯜꯂꯦꯕ ꯁꯤꯗꯤ ꯑꯌꯨꯛꯇꯒꯤ ꯏꯃꯥꯕꯦꯟꯁꯤꯡꯁꯨ ꯂꯥꯛꯑꯦ ꯄꯣꯠ ꯆꯩ ꯂꯧꯕ ꯄꯣꯠ ꯆꯩ ꯇꯦꯛꯄꯀꯣ ꯃꯆꯥ ꯃꯁꯨ ꯊꯥꯛꯅꯅꯕꯅ ꯂꯥꯛꯆꯔꯤꯅꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯌꯥꯜꯂꯤꯕꯅꯦꯕ ꯁꯤ
ꯁꯤ ꯌꯥꯜꯂꯒ ꯏꯪꯈꯣꯜ ꯇꯧꯅꯤꯡꯉꯥꯏꯒꯤꯀꯣ ꯑꯥꯗꯁꯨ ꯂꯩꯔꯦ ꯏꯃꯥ ꯑꯃ ꯂꯩ ꯃꯆꯥ ꯃꯆꯥꯁꯤ ꯏꯪꯅ ꯐꯖꯩꯀꯣ ꯁꯣꯝꯗꯁꯨ ꯂꯩ ꯄꯥꯎꯂꯧꯁꯤ ꯂꯣꯏ ꯌꯥꯜꯂꯒ ꯊꯝꯂꯝꯃꯦꯀꯣ ꯁꯤ ꯍꯌꯦꯡ ꯇꯝꯄꯥꯛ ꯂꯧ ꯂꯣꯏꯔꯒ ꯌꯥꯟꯕ ꯀꯥꯔꯛꯇꯣꯏꯅꯤ ꯁꯤꯁꯦ ꯋꯥꯡꯃꯗꯁꯨ ꯇꯝꯄꯥꯛ ꯂꯧꯗꯤ ꯇꯧꯗꯕꯗꯣ ꯁꯤꯒꯨꯝꯕ ꯏꯪꯈꯣꯜꯒꯤꯗꯃꯛ ꯑꯗꯨꯝ ꯍꯥꯏꯔ ꯊꯝꯂꯝꯃꯦ ꯁꯤꯗꯤ ꯌꯥꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯐꯅꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯡꯒꯁꯦ ꯂꯣꯛꯆꯦꯞꯁꯦ ꯌꯥꯝ ꯐꯖꯩ ꯇꯨꯔꯦꯟꯁꯤ ꯆꯦꯟꯊꯔꯤꯕꯁꯤ ꯀꯌꯥꯗ ꯐꯖꯩ ꯎꯕꯅ ꯐꯖꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯡꯒꯤ ꯐꯖꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯦꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯣ ꯆꯤꯡꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤꯅꯤ ꯂꯧ ꯎꯔꯒ ꯑꯗꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯄꯣꯠ ꯌꯥꯎꯗꯕꯤꯗ ꯁꯨꯃꯥꯏꯅ ꯎꯔꯒ ꯆꯥꯕ ꯊꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯡ ꯆꯥꯎꯟ ꯑꯃ ꯐꯖꯕ ꯂꯩꯔꯦ ꯑꯁꯤꯗꯤ ꯐꯖꯩꯍꯦ ꯌꯦꯡꯉꯣ ꯋꯥꯏꯠ ꯊ꯭ꯔꯥꯛꯇꯣ ꯄꯥꯟꯕ ꯍꯧꯗ꯭ꯔꯤꯀꯣ ꯁꯤꯗꯤ ꯈꯔꯗꯤ ꯉꯝꯃꯦꯍꯦ ꯐꯖꯩ ꯐꯗꯤꯒꯣꯝ ꯃꯆꯥ ꯃꯆꯥꯗ ꯁꯤꯗ ꯍꯧꯔꯦꯀꯣ ꯁꯤ ꯑꯄꯧ ꯑꯄꯧꯕ ꯈꯣꯏꯔꯝꯃꯒ ꯑꯃꯨꯛꯀ ꯃꯆꯥ ꯃꯆꯥ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯄꯅꯦꯕꯀꯣ ꯄꯨꯂꯞꯇ ꯂꯣꯏꯅ ꯐꯣꯏꯕ ꯉꯝꯗꯦꯕ ꯌꯥꯗꯦꯕ ꯃꯥꯒꯤ ꯀꯦꯇꯒꯣꯔꯤ ꯈꯥꯏꯌꯦꯕꯀꯣ ꯉꯁꯥꯏꯒꯤ ꯄꯥꯟ ꯐꯖꯕꯗꯣ ꯁꯤꯁꯤ ꯂꯩ ꯄꯥꯟ ꯀꯔꯤ ꯄꯥꯟ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯋꯥꯏꯠ ꯊ꯭ꯔꯥꯛꯁꯤ ꯊꯥꯔꯝꯃꯒ ꯁꯤ ꯃꯔꯨ ꯂꯩ ꯁꯥꯠꯂꯦ ꯃꯔꯨ ꯄꯥꯟꯗ꯭ꯔꯤ ꯂꯩ ꯁꯥꯠꯄꯗ ꯉꯥꯏꯔꯤ ꯑꯗꯨꯝ ꯁꯥꯠꯂꯛꯑꯅꯤ ꯁꯤ ꯎꯔꯗꯤꯕ ꯂꯧꯁꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯆꯪꯉꯛꯄꯅꯦꯕ ꯀꯔꯤ ꯉꯝꯃꯦ ꯋꯥꯅꯤꯁꯦ ꯏꯁꯤꯡ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯊꯛꯏꯒꯦ ꯂꯧꯗꯤ ꯌꯧꯗꯤ ꯌꯧꯔꯤꯕꯣ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦꯍꯦ ꯁꯤꯁꯦ ꯂꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯂꯣꯟꯕ ꯍꯥꯏꯕ꯭ꯔꯥ ꯁꯤꯗ ꯃꯥꯏꯔꯦꯟ ꯃꯄ꯭ꯔꯨꯝꯒ ꯆꯨꯅꯒꯗꯕ ꯃꯥꯏꯔꯦꯟ ꯁꯤ ꯂꯩꯔꯦ ꯆꯤꯡ ꯀꯣꯕꯤ ꯂꯩꯁꯤ ꯁꯥꯠꯂꯝꯃꯤ ꯉꯝꯗꯤ ꯉꯝꯃꯦ ꯁꯨꯃꯥꯏꯅ ꯑꯉꯝꯕꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯒ ꯑꯗꯨꯗꯩ ꯇꯦꯛ ꯇꯦꯛ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯂꯤꯕꯅꯤ ꯄꯨꯟꯁꯤꯁꯦ ꯆꯤꯡꯒꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯁꯦ ꯄꯔꯄꯜ ꯃꯆꯨ ꯄꯔꯄꯜ ꯃꯆꯨ ꯂꯩꯌꯦ ꯄꯨꯔꯥ ꯋꯥꯏꯠ ꯂꯩꯌꯦ ꯒ꯭ꯔꯤꯟ ꯂꯩꯌꯦ ꯈꯔ ꯂꯥꯡꯕ ꯂꯩꯌꯦ ꯄꯨꯔꯥ ꯑꯉꯧꯕ ꯂꯩꯌꯦ ꯃꯥꯏꯔꯦꯟꯁꯤꯅꯤꯗꯤ ꯃꯥꯏꯔꯦꯟꯃꯛꯅꯤꯅꯦ ꯁꯤ ꯃꯥꯏꯔꯦꯟ ꯉꯥꯛꯇ ꯋꯥꯡꯃꯗꯁꯨ ꯂꯧ ꯂꯩꯔꯦ ꯂꯧꯒꯤ ꯂꯧ ꯉꯥꯛꯇ ꯈꯔꯗꯤ ꯉꯝꯃꯦꯍꯦ ꯁꯤꯗꯤ ꯂꯣꯏꯔꯦ ꯉꯝꯗ꯭ꯔꯁꯦ ꯑꯥꯗ ꯀꯩꯅꯣ ꯂꯩꯔꯦ ꯀꯣꯕꯤꯒꯤ ꯂꯧ ꯌꯧꯔꯛꯇ꯭ꯔꯤ ꯉꯝꯃꯤꯕ ꯈꯨꯉꯝꯁꯤ ꯌꯦꯡꯉꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯥꯈꯠꯂꯛꯄꯒꯤ ꯂꯝꯕꯤ ꯁꯥꯏꯠꯇ ꯁꯣꯝꯗ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯂꯧ ꯂꯩꯀꯣ ꯃꯊꯛꯇꯁꯨ ꯆꯤꯡ ꯂꯣꯛꯆꯠꯁꯤ ꯐꯖꯩ ꯌꯦꯡꯕꯗ ꯑꯩ ꯐꯣꯟꯁꯤ ꯐꯖꯗꯕꯩꯅꯤ ꯐꯖꯔꯦ
여래. 이거 아 진짜. 이제 꽃자이 파래. 꽃 파래. 오늘 봐. 야. 삼마 홈내래. quay xây nó một cây mai chỉ có nước đi là đi cho nên là vừa ready tàu đấy ta đã là first còn cái tí này mà này con mai lại xem cho nên mai mình gì director này film ni director oh my gosh anh bale gari lai phom đi yêu ngay tàu xí co lô mà đang lôi này hay thôi gì nữa cái này anh làm một phần đất kia kìa ai à sorry चलो से ये चप्पा हो रहे पूरा no यार है यार चल yu gari lai pham yau bra yau da ba yeng chi po jaw ne ngam su ngam na ga I video ka puri ngam re gari lai pham yau da mu thak cha ra ge ka puri bora je ko pi ne je sin je ge ka ni che yam gari lai pham yau da re ka lum được vẫn là lum này, có biết ngon tên gì, nó tung tạ vào lum rồi bạn, nó tôn cái gì cũng mang tải qua, thế tụi đấy rồi đấy, sẽ anh là lâu ngủ ngoài này và một phẩm rồi đấy, và đây lại phẩm gì bằng ngọn ngắt rồi gì, tầm bằng lâu rồi đấy, phao gì rồi con, xí đó, nung ngoài, xí rồi con. Hawai ji ki mabing si nang khwai ni hawai jar sem li ba hawai tu ni si hawai tu ni moi sing si kumang tar kan da chong thar ga iru ra di noi do mal lau si kha pu ra mal si tu ren ji na ko dari yo ra ge yo do re dari yo kan ra cha ge mai ko ano kopi hundok ko de suwai ching chala ga ko sumang de ban tare yego se kopi ji lai re ko dai somda ano kopi mana lai re somda marin yaw re adagi sida yakana lai re phadigo da misai aina khoi ba kaya sida le sigi bora ji misai aina putharak padune ba sina sina kana da hawai adagi kai yaura ya hawai phambi adagi lomba sunu yaure hinjang kudimuk chingi koren bazar chalaga samudani amuka kana mo yung kana sa muli si kami iba kopi hundok po si kamay tawe nungay bro wabra kopi hundok po si kamay tawe bro wabra nungay wasu ay nung sinungay humam sa toy warsu paisa phangani da ko oren bazar yauraga sa laura char lore ko kaisu khallanu da warsu dagai damota ngsa ayu ina capture video da adogi ayam da pun si me amji oina hondo ga thanam ne aina esi mande morning da laga apala pani bani su lakri jimna su ngai na tang po thagi ge nam jimna su lakba ore sa yaura khre
อันนี้แหละ Kopi master ni laku tu. กาแฟมาสเตอร์นี่ Kopi master ni lah. มาแล้วมันนี่ไม่ใช่ยังวะปุ๊บจะพาอะไรใช่ใช่มาวอดเลยจะปุ๊บจะยำไหมจะขับรถจัลนี่สิทางปูร์กีทงดูนี่ยังไงสิก็เยอรมันบริษัทนี่สุขังไหนสิคุยเลยหมดแต่ใจฮีใช่ใจฮีแค่ชัวร์แต่เด็กนี่ปานชัวร์มันสิเดลามันสิคงสิสิลำไหมคงนั่งสิจ้องมันเลยนี่ก็ใช่ Phone pe bhi lang tu gai number khani dia tu dia. Ya. Lore lau su ngamba yum su ngamba lore yum yaudri ngai su shop tar ni mi jing je kare jing ne khungam do ma kha dei kare ni koi bozari du bu loi silabra loi sindri bra yeng tar yum yaudore yum so yo sile Zabu! Amo! Kau nak? Mau kau?